Loyalam E-PAO Tabi Bakutimapu, Hidram Susmitana, Numitangi Pau Pizari, Ahamda Patu Headline. Naha singna mayai kawa polam singdigi laptop tu na tinjang kajang daba lebak ama uhena bahona ba mathoktai haina khemchana phangdorakli. August 9 phawada Nrcgi Matangda seminar Pangthoktrabadi total shutdown Yaona Akanb Khongjang Changsilagani haina santana phangdorakli. National Highway 37 da extortion tingnaba commando sing thazinaraba honari extortion hantharak thazai haina Home Minister na phungdokrai pau sanduna pijari naha singna mayai kaba polam singdigi laptop tuna tinjang kaijang daba lebak ama ohena bohona ba mathoktai haina khemchana phungdorakli Bixit Bharat oinaba honaba da lebak asida leriba naha singna mayai kaba polam singdigi lapthoknaba amadi masama ufana lehenabagi pandamda NASA Mukta Yuva for Bixit Bharat Sankalp Abhiyan haina mingthonba nationwide campaign asi Prime Minister Narendra Modi na hodokrai hairiba campaign asi Manipur da su Chief Minister Yumnam Khemchan Manipur University ki auditorium da Haudoki Thoram asi Ministry of Youth Affairs and Sports ki mideng makhada NSS cell Manipur University amasung Manipur government ki state NSS cell na sinduna pangthokibani Thoram adu haudopaga mari lainana Chief Minister Yumnam Khemchana phongdokibada Prime Minister Narendra Modi gi luching makhada lisangani nifutareta India asi developed country ama oinaba jangsiliba asi mai pakna bokhonabada lebak asi da leriba nahasingna mayai kaba potlam singdagi lapthoktuna tingjang kaijangduna lebak ama ohenaba mathoktai Manipur gi oine yengbada su state asida drug ki chaitheng piri haiba wafam thamladuna khunai asibu manghana ba honariba singbu puna thengnamina ba changi haina Chief Minister na phungdokhi August 9 phawbada Nrcgi Matangda seminar Pangthoktrabadi total shutdown Yaona Akanb Khongjang Changsilagani haina santana phungdokrai Census Tatringaida NRC update Tonanaba Manipur Lenga Kawari Sanaduna Lakibani Assam da NRC Pangthokiba matamda Thengnakiba Achoba Singnaba Kaya Adu Khangminaba Manipur dasu NRC update Tawdringi Mamangda seminar natraga workshop am Pangthoknaba Lenga Tataksinkhibani August ki ahanba chayola Pangthokiba wafam yana khraba matung ngasi phawa wafam amata khangalaktrei CSO amadi intellectual sing dasu invite tawrakpa leitri ngasi August ki tang ani yore ahanba chayol haragadi August 9 phawa oigani lemhoriba numit mangani khaktangaire NRC update tawdringi mamangda seminar pangthoktuna miyamda wakhal tamminana bagidamak Assamda okiba phibam adu thoktanaba ukil sing amadi expert sing yauna khanagadabani adumoinamak lengana tasinadana leire August 9 phawgi manungda seminar natraga workshop pangthoktrabadi August 9 gi ahing nongyai total shutdown yauna Akanb Khongjang Changsilagani haina CSO taramari gi wangangloi santana hakpam nangasi kaisampata leba IPSA gi office ta pangthokpa pawgi mifam amada phongdokrai Accident da miyoy ama laikhidre taret na soklay ngasi Thobal PS ki manung chenba khangabok Sanilogi ahum suba IRB gi manakta gari ahum thengaina bada miyoy ama sire tarena asoka panangle hairi laikhidreba miyoy duki maming na ningthaujam inaucha chahi 39 apokpa Subol kawi Hairok part 2 Chingdom Poktagini Thodok adu Wangjinglomdagi Thobalomda lakpa miyoy ahum tongba Hyundai i20 car amaga mayoknabadagi lakpa Miyoy ani tongba Maruti Ben ama amasung miyoy ahum tongba Honda Activa scooty amaga punna thengainabadagi thokibani Thodok adu da Hyundai i20 car da tongnakiba inaucha mafam adumakta da laikidabani hari Oil pump sing hangdabagi awaba mayoknari Oil tanker singna Khongjang Changsinkhibadagi Manipur da oil pump sing thong londuna lakhiba tanker driver singi Khongjang handokrabasu ngasisu makha tana pump singna thau pinadabana miyamna awaba mayoknari adumoinamak pump sing hayengdagi thong hanglabi yai hari nakal amaromda Manipur Police ki Additional Director General Larry Dorzi Latona thadorok pacholamana hai National Highway singda security convoy chaliba sing asi IGP Zone 3 da Nodal Officer oini yengsilagani loinana Sub Nodal Police Commander singna district khudimaki convoy movement singi matangda yengsilagani masigi sumathakta district singi SP singna makhoi gi district manungda leriba National Highway singi convoy movement gi matangda leriba chayna chana kanglun sing ngakna chakadabani masigi sumathakta lona yadaba mongda highway singda sale khaiba amadi pochai munmena chingbagi tham ayokta special drive sing chatharagani state asida mathau tariba police CAPF Army singi marakta mapung fana pau phaunaduna yariba makhai asoiba lehendana bakhona ragani National Highway 37 gi Kambirondagi Civilong amadi Mantruk tagi
all kafundai fawba asi matik chaba personal sing thamduna pamdaba thoduk sing thokdana bo honaragani loinana jingnaba mafam kudimakta security thamlagani hari drug farai Sanapati district ki Tikulen checkpoint da security force na chingnaningai oba mong da lakpa gari ama check tawda brown sugar ni chingnaba gram marfu ga konana miyoi ama fare Police ki pawdang asi Tikulen checkpoint da Swift Desire car number AS06K1306 khamduna check tawda tungan tongamba sapon cap Nipan da haptuna puramba brown sugar gram marfu adu fabangam kibani lonana brown sugar adu purakpani haiba Assam gi Dibrugarh Arundatta chahin yankai su phaduna wahangpang chathabaga lonana mari lenaba police station da sinakre haina paw asna makatari Haukiba pung kunmari da dengue gi anoba case manga thingnare apunba case chamaga kuntaret yaukrai Chuchampur district ta nongma khakta da miyoi kuntra mapan dengue positive orapagi koksanaringai cheragasida haukiba pung kunmari gi manungda state asida nauna miyoi manga positive oiba thingnare makhoi manga asi tharaga chahi asigi oina dengue gi case masing chamaga kuntaret yaukrai nauna positive orakiba miyoi manga adugi manungda amadi Imphal East district tagini anina Imphal West district tagini atopa amana Technopal district tagi amasung atopa amaduna Kangpopi district tagini hairi Chuchampur district ki oina dengue naba migi masing kuntra mapan sukrai Imphal East kina kun mapan Imphal West kina kun Technopal district kina tarahumdoi Bishnupur district ki mapan Thobal district ki manga Chandel district mari Kangpopi amasung Ukhrul district ta ahum Kakching district kina miyoi anini ngasi phawbugi oina dengue naba thengnadriba district singa dudi Tamenglong Chiribam None Fairjol Kamjong amasung Senapati district ni Economic blockade amasung counter economic blockade sagate haina amukona fondorakli Manipur ra Kanglup kharagi demand fangnana bani haiduna chathariba economic blockade amasung atopa kangbu amana amu chathariba counter economic blockade animak matam kayagi mamangdagi amukona sagalakide haina lupasigi publicity secretary Haisnam foreign mangang na thadorpa chirolamana hairi chirolasina hai hauzik Manipur gi luraba tanja kham thingna warba matam asida Loan lauriba imung sindagi lalai natraga government ki bank singna miyamda awaba kaya piroidabani bank singna loan recovery tongnabagi damakta maral mathumna chingba muloidabani pumnamak singa si state government reserve bank of India da Manipur da tholiba thodok singa sigi achumba wafam sing thambigadabani Manipur gi phibam masina mipum khudima khamthengna wanari state government so micham singdagi namduna tax khomba lepkadabani center amadi state lengangna awaba taraba small scale industry tawjaba singda senthang pigadabani hairi Illegal immigrants sing khandolaga maramda halan kisi habitat lebak asina yaningdabugum tawri haina MMTU na fondorakli Logi wangwada changsilakpa illegal immigrants singbu India amasung Manipur lengana census ta namduna yahonduna iramda masida mitop singi khongdafam lebak ama semganaba chapchana thabuk paikhali lengak asina illegal immigrants sing khandoktuna maramda halan kisi haiba wapam asida thawoina yaningdaba tawroi haina tawdaba firep ama lebukum tawre haina MMTU na thadorok cherolamana haidi Cherol Cinema Katana Haribana Namdam Asidan Leptana Mitop Sing Changsilagan Yalhomi Singi Mapamda Singna Ragliba Asi Tinganaba Chingtam Animakta Leriba Yalhomi Shingna Aikoigi Irei Park Amasung Purukudimak Akanb Lanteng Ama Changsinaba Pereb Amalawagi Tangai Fadaba Lady Manipurda Mitoki Isu Asi Khwadigi Aruba Kudong Tiningai Oba Wapamani Yumthang Nariba Myanmardagi Changsilakpa illegal immigrants Singna Chingi Apunba Lamgi Saruk Ahum Topagi Anida Kudum Chanduna Kunda Sing Kray Kunda Silakliba illegal immigrants sing asigi apunba lebak ama semnabagi damak chingilam singda acho lambi thongna chingwa lengak asi khangna leptana sagalakli Myanmar regi changsilakpa illegal immigrants singna lengak asigi assembly da lawmaker oina bureaucrat oina lam amadi lalhobagi luchingba oina tholaktuna lebak thoganaba khongthang su chawna lakholakli yalhomi purup kayagi matakta su khutlai paiduna landarakli haina su fondokhi arubada maruiba paw amukana pizari Nahasingna mayai kawa polam singdagi laptop tuna tinjang kaijang daba lebak ama ohena bahona ba mathoktai haina khenchana fondorakli August 9 phawada Nrcgi Matangda seminar Pangthoktrabadi total shutdown Yaona Akanb Khongjang Changsilagani haina santana fondorakli National Highway 37 da extortion tingnaba commando sing thasinaraba honari extortion hantharak thasai haina Home Minister na phundokrai Matang asida loyalam E-PAO na namitangi pau bibel lezare tabili bukhudimapu amuka haina khurumjani